glucose ka suwa waponte. Smaina prong cholaga. Ade amung yauram ninga amung yauram daba amung yauram ba ka tawe ba. Mayam ngasidi manganse kano tawgena uti chaningdana ko monjaobi thoingai sida uti chasena thongba haurambanne ga sen nungsida kanghok tawgena semba hauramine kobi khara leije sijiga nungsidak siga hawai trak siga tawge mayam mathen je khaga muk suti leir kan se chahodradena ko adi khajing kango maga adi khajing hapdoine ba si kango sida ado aina uti tawjagena mayamda sum aina uchar ise sile monjaobi se loisale masu matamje inge da thokpanina ado monjaobi simaga uti tawjarage sini mayam yengmina siko ai uti je aiju haibana te khoi gi thaina gi thonariba mayam je uti jagem pomba kan toiba sing je sum loina trial nga tane tawjare mayam de do dum try tawbada phadana expert oijade haitare ko sum ado hujik sum thong sum tawrakana di haire haure haitare ko adu mayam ai hujik uti tawrage monjaobi uti nungsidaka hawai thaka kanghong ma do hape smaina prong cholaga ngana khang thangkale kanogi kangogi ko kambai loire he loina pathoe somda thau yaiba hawrage na thada bawre do yengminarsi ko mayam somda Komsina karigino sina sila. Kamba loirabanina sok amuk tawrage. Aigidi araibana dum sok tawdoine nakupido leige tawbane do khoi si notice dukan do moide yukta hangde bako. Aduna araibamna dum thongjale mayam. Nakupina rawadi nungsidana machudo hena thoidana. Adagi moisina nengan sunga hangoeba numit tara nungdawramda hange adudi numit tara nungdangdadi kanasu uti chana dedana ayuktani chanaise ayuktadi ta hangoi kona ta hangakani kawsu kawre ade amung yauram ninga amung yauram daba amung yauram ba ka taweba aduna koidi laibak thiba mapuk tare chaningo matamda satcha phangdabi Laisalaga khara advance oina laisalla thamaudraga di chaningi kaina sa ya podi ko aina thongjari ba thaksari ba tawri ba mayam khare oi nei ga loisale monjaobi jung phangaroi na mathen je khara chahau je na tawban mane ma dedi chaning phangaroi sa ba jung amoi sabani na ti gai si di mane khaya khajumna ba poni dana sidai di kitang sarak dai di sauki ni tanar ka doise sauki achamba na thi dana singdam da oi be chang ami ni thau tum khara swaina to ba kale no de sang mo kango bi ready leire tilo haptare si kano tawre chanam leire khajing khitang am hape koi di mi ji yam da bani na ko khaji ge thabak ne adi hawai trak leire kobi leire legi nungsida ko si ngoge tawbani ado sum yengsi kamaya tawbano do kirang tawraga sum chajabani khajing ja hapselage hawai trak alu hapa horage angmo go khairage nga tang amuk o lagi kita ngamuk taisal lagi oire mayam uti do monjaobi ka mangan ga chaning mandana monjaobi uti tawre duga khajing asai ngojabado khajing adegi nungsida kobi mana alu hawai thak tawraga mayan tawba kango ma semjare sak leire aigi sak henda mutai chala
ꯆꯥꯕꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯍꯥꯎ ꯇꯪꯕ ꯑꯣꯏꯅꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯉꯁꯤꯅ ꯃꯣꯟꯖꯥꯎꯕꯤꯒ ꯃꯪꯒꯟꯒ ꯎꯇꯤ ꯑꯃ ꯆꯥꯔꯁꯦꯅ ꯂꯣꯏꯖꯔꯦ ꯀꯥꯡꯉꯧ ꯃꯌꯥꯝ ꯇꯨꯌꯥꯝ ꯇꯧꯔꯒ ꯈꯥꯖꯤꯡꯅꯦ ꯍꯋꯥꯏ ꯊꯔꯥꯛꯅꯦ ꯀꯥꯡꯉꯧ ꯑꯃ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯀꯦꯔꯣꯠ ꯈꯔ ꯑꯃ ꯁꯣꯏꯖꯔꯦ ꯑꯗꯩ ꯊꯣꯏꯗꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯉꯥꯔꯣ ꯑꯣꯏꯅ ꯁꯨꯝ ꯆꯥꯖꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯔꯒꯦ ꯆꯥꯕꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯍꯥꯎ ꯇꯪꯕ ꯑꯣꯏꯅ ꯁꯟꯗꯦꯒꯤ ꯁ꯭ꯄꯦꯁꯦꯜꯁꯦ ꯎꯇꯤ ꯇꯥꯔꯦ ꯁꯨꯝ ꯁꯟꯗꯦꯒꯨꯝꯕ ꯁꯦꯇꯔꯗꯦꯒꯨꯝꯕ ꯁꯨꯇꯤ ꯂꯩꯕ ꯀꯥꯟꯁꯤꯗ ꯈꯔ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯁꯦ ꯈꯔ ꯆꯥꯖꯩꯌꯦ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯗꯤ ꯃꯇꯝ ꯁꯨꯝ ꯐꯪꯗꯕ ꯁꯤꯅ ꯃꯇꯝ ꯈꯔ ꯆꯪꯕꯅꯤꯅꯀꯣ ꯑꯇꯩ ꯃꯇꯝꯗꯅ ꯍꯋꯥꯏꯒꯨꯝꯕ ꯑꯇꯩ ꯃꯇꯝꯗꯅ ꯁꯝꯕꯤ ꯑꯊꯨꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯊꯨꯕꯤ ꯑꯗ ꯍꯧꯖꯤꯛꯅ ꯁꯨꯃꯥꯏꯅ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯂꯥꯛꯄꯗ ꯁꯨꯝ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯏꯅ ꯃꯊꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯦ ꯁꯨꯝ ꯆꯥꯔꯛꯄꯁꯦ ꯀꯥꯎꯕ ꯌꯥꯗꯕꯅꯤꯅ ꯀꯥꯎꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯥꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯆꯤꯟꯖꯥꯛꯁꯤꯗꯤ ꯍꯦꯟꯕ ꯂꯩꯄꯣꯟꯇꯦꯗ ꯃꯈꯟ ꯃꯈꯟ ꯍꯥꯎꯋꯦ ꯌꯥꯝꯅ ꯃꯣꯟꯖꯥꯎꯕꯤꯁꯤꯁꯨ ꯅꯤꯡꯊꯝꯊꯥ ꯂꯣꯏꯁꯤꯜꯂꯛꯑꯃꯤꯅ ꯃꯥꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯇꯣꯏꯅꯤꯅ ꯏꯟꯖꯥꯡꯁꯨ ꯁꯨꯝ ꯕ꯭ꯔꯥꯎꯟ ꯇꯧꯔ ꯆꯥꯔꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯍꯧꯔꯁꯦꯅ ꯅꯍꯥꯟ ꯆꯒꯦꯝ ꯄꯨꯝ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯥꯈ꯭ꯔꯦ ꯑꯉꯥꯡ ꯃꯇꯝꯒꯤꯀꯣ ꯃꯣꯟꯖꯥꯎꯕꯤꯗꯤ ꯍꯥꯎ ꯂꯩꯔꯝꯃꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯇꯁꯦꯡ ꯇꯁꯦꯡꯅ ꯍꯥꯎꯋꯦ ꯀꯥꯡꯍꯧꯗꯨꯒꯁꯨ ꯌꯥꯝ ꯆꯥꯟꯅꯔꯦ ꯈꯥꯖꯤꯡꯁꯤꯒ ꯍꯋꯥꯏ ꯊꯔꯥꯛꯁꯤꯒ ꯅꯨꯡꯁꯤꯗꯥꯛꯒ ꯍꯥꯞꯄꯒ ꯉꯧꯖꯕꯅꯦ ꯎꯇꯤꯁꯦ ꯇꯥꯃꯣ ꯆꯥꯗꯤ ꯄꯥꯝꯗꯦꯕꯀꯣ ꯌꯥꯝ ꯀꯟꯅ ꯑꯩꯗꯤ ꯑꯁꯦꯡꯕꯗꯤ ꯎꯇꯤꯗꯒꯤꯗꯤ ꯆꯒꯦꯝ ꯄꯣꯝꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩꯑꯕ ꯑꯗꯨꯅ ꯎꯇꯤꯒꯁꯦ ꯄꯥꯛ ꯆꯥꯗꯦꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯔꯛꯇꯗꯤ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯆꯥꯕ ꯍꯩꯅꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯄꯥꯝꯖꯕ ꯍꯥꯏꯕ ꯂꯩꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯎꯇꯤꯗꯒꯤꯗꯤ ꯆꯒꯦꯝ ꯄꯣꯝꯕꯅ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅ ꯄꯥꯝꯕꯗꯣ ꯃꯥꯅꯤ ꯃꯥꯅꯤ ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯃꯥꯏ ꯃꯥꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕ ꯑꯃꯁꯨ ꯀꯥꯂꯦꯟ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯦ ꯀꯥꯂꯦꯟꯁꯤꯗꯗꯤ ꯊꯣꯛꯏꯁꯦ ꯁꯤꯗꯩꯁꯤꯗꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯅꯦ ꯀꯥꯂꯦꯟꯗꯗꯤ ꯁꯤꯗ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯁꯦꯕꯣꯠ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯉꯥꯛꯇ ꯅꯝꯃꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯗꯦꯕ ꯋꯤꯟꯇꯔꯅ ꯍꯥꯏ ꯍꯥꯏꯅ ꯈꯔ ꯐꯪꯉꯦ ꯑꯣꯞꯁꯟ ꯈꯔ ꯐꯪꯉꯦ ꯑꯗꯨ ꯃꯊꯥ ꯁꯥꯗꯣꯏꯅꯤ ꯀꯥꯂꯦꯟꯗꯗꯤ ꯆꯥꯅꯕ ꯈꯟꯕꯗꯀꯣ ꯅꯨꯡꯊꯤꯟꯅ ꯀꯔꯝꯕ ꯆꯥꯅꯤ ꯑꯌꯨꯛꯅ ꯀꯔꯝꯕ ꯆꯥꯅꯤ ꯅꯨꯡꯗꯥꯡꯒꯤꯅ ꯑꯃꯨꯛ ꯀꯔꯤ ꯆꯥꯅꯤ ꯈꯟꯕꯗꯀꯣ ꯑꯗꯨꯅ ꯁꯧꯒ꯭ꯔꯤ ꯐꯪꯉꯗꯤ ꯁꯧꯒ꯭ꯔꯤꯗ ꯇꯥꯏꯅꯗꯅ ꯅꯍꯥꯟꯋꯥꯏ ꯌꯨꯝ ꯂꯩꯔꯤꯉꯩꯗꯗꯤ ꯁꯧꯒ꯭ꯔꯤꯒꯥꯁꯦ ꯁꯧꯒ꯭ꯔꯤꯕꯨ ꯀꯅꯥ ꯆꯥꯏꯒꯦꯅ ꯀꯥꯏ ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯥꯛꯄꯗꯤ ꯁꯧꯒ꯭ꯔꯤꯗ ꯊꯤꯕꯗꯅꯦ ꯑꯋꯥꯕ ꯑꯣꯏ ꯌꯨꯝꯗꯒ ꯆꯥꯕꯤꯗꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯂꯩꯗꯩꯅꯦ ꯌꯨꯝꯗꯒꯗꯤ ꯄꯥꯛ ꯆꯥꯕꯤꯗꯕꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯃꯗꯨꯅ ꯍꯦꯟꯅ ꯍꯥꯎꯅꯕ ꯆꯥꯔꯦ ꯍꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯅ ꯇꯤꯚꯤ ꯌꯦꯡꯉ ꯆꯥꯔꯦ ꯃꯥꯗꯤ ꯀꯌꯥ ꯌꯥꯎꯕꯁꯦ ꯍꯩꯇꯦ ꯈꯔ ꯇꯞꯅ ꯑꯉꯥꯡꯅꯤꯅ ꯈꯔ ꯇꯞꯅꯁꯨ ꯆꯥꯕ ꯑꯗꯨꯝ ꯇꯤꯚꯤꯁꯦ ꯌꯦꯡꯖꯔꯒ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯔ ꯆꯥꯕꯅꯤꯅ ꯍꯦꯛꯇ ꯃꯥꯟꯅꯗꯦ ꯃꯥꯡꯒ ꯑꯣ ꯇꯥꯒꯗꯧꯁꯤ ꯆꯥꯟ ꯆꯥꯅꯒ ꯊꯣꯡꯅꯒ ꯈꯜꯂꯨꯕꯗ ꯇꯟꯕꯨ ꯇꯟꯖꯜꯂꯦ ꯆꯥꯛꯈꯨꯝꯒ ꯆꯪꯅꯤꯡꯗꯕꯗꯣ ꯃꯥꯡ ꯇꯧꯔꯛꯀꯗꯣꯏꯅꯦ ꯕꯦꯝꯃ ꯃꯅꯤꯟꯗꯨꯅ ꯕꯦꯝꯃ ꯆꯥꯔꯣ ꯆꯥꯔꯣ ꯆꯥꯕ ꯌꯥꯔꯛꯑꯕꯅꯤꯅ ꯆꯥꯕ ꯌꯥꯗ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯋꯥꯅ ꯑꯝꯇ ꯆꯥꯅꯤꯡꯕꯁꯦ ꯆꯥꯅꯤꯡꯉꯦꯅ ꯈꯤꯇꯪ ꯇꯪꯉꯨꯕꯒꯅꯦ ꯑꯗꯨꯝ ꯄꯥꯟꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯕꯁꯤꯗꯅꯦ ꯂꯣꯏꯅ ꯂꯦꯝꯅ ꯊꯥꯅꯤꯡꯗꯕꯗꯣ ꯇꯧꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯆꯥꯅꯤꯡꯉꯦꯅ ꯍꯦꯛꯇ ꯆꯥꯁꯟꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯀꯣꯔꯣꯅꯥ ꯃꯅꯨꯡꯗ ꯆꯥꯕ ꯌꯥꯗꯗꯅ ꯇꯣꯔꯕꯣꯠꯅ ꯃꯥꯁꯦ ꯇꯣꯔꯕꯣꯠꯇꯅꯤ ꯆꯥꯔꯤꯁꯦ ꯀꯣꯔꯣꯅꯥ ꯅꯥꯕ ꯅꯠꯇꯦꯀꯣ ꯀꯣꯔꯣꯅꯥ ꯃꯔꯨꯝ ꯁꯨꯝ ꯄꯟꯕꯁꯤꯗꯀꯣ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦꯅ
ꯊꯣꯛꯁꯨ ꯊꯣꯛꯇ꯭ꯔꯦ ꯀꯣꯔꯣꯅꯥ ꯇꯥꯏꯃꯤꯡꯗꯨ ꯇꯥꯕꯩ ꯄꯟꯕꯩ ꯋꯥꯅꯤ ꯀꯣꯔꯣꯅꯥ ꯅꯥꯕ ꯂꯩꯈꯤꯗꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯑꯩꯒꯤ ꯅꯥꯖꯕ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯁꯇ꯭ꯔꯤꯛꯁꯦ ꯆꯈꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯒ꯭ꯌꯥꯁꯇ꯭ꯔꯤꯛꯅꯦꯅ ꯑꯩꯁꯦ ꯑꯦꯟꯗꯣꯁꯀꯣꯄꯤꯒ ꯂꯧꯗꯅ ꯂꯣꯏꯅ ꯈꯨꯗꯤꯡꯃꯛꯁꯦ ꯇꯦꯁ ꯇꯧꯔꯒ ꯑꯃꯠꯇ ꯂꯩꯇꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯠ ꯑꯃ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯦ ꯑꯗꯨꯗꯣ ꯌꯦꯡꯊꯣꯛꯑꯀꯥꯟꯗ ꯍꯣꯏ ꯂꯥꯏꯁꯨ ꯈꯣꯏꯔꯝ ꯊꯣꯛꯆꯔꯦ ꯀꯨꯊꯤꯒ ꯌꯦꯡꯊꯣꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯆꯠꯅꯕꯤꯗꯣ ꯍꯥꯏꯕꯁꯦ ꯇꯧꯔꯀꯥꯟꯗ ꯑꯗꯒꯤ ꯍꯣꯃꯤꯌꯣꯄꯦꯊꯤꯛ ꯑꯥꯌꯨꯔꯚꯦꯗꯤꯛꯀ ꯇꯥꯟꯅꯖꯔꯀꯥꯟꯗ ꯂꯣꯏꯅ ꯍꯦꯛ ꯁꯨꯏ ꯀꯩꯅꯣ ꯂꯣꯏꯅ ꯌꯦꯡꯊꯣꯛꯆꯔꯀꯥꯟꯗ ꯃꯊꯟꯇ ꯇꯞꯅ ꯐꯖꯔꯛꯑꯦ ꯒ꯭ꯌꯥꯁꯇ꯭ꯔꯤꯛꯅꯦꯅ ꯒ꯭ꯌꯥꯁꯇ꯭ꯔꯤꯛꯇꯤ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯠ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯃꯌꯥꯝꯅ ꯊꯥꯖꯕꯤꯕ꯭ꯔꯥ ꯊꯥꯖꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯗ ꯊꯥꯖꯔꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯦꯡꯅꯖꯕꯅꯤꯅ ꯈꯪꯖꯕꯗꯨꯒꯤꯁꯨ ꯃꯌꯥꯝꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯒꯤ ꯅꯨꯡꯁꯤꯠꯇꯨꯅ ꯑꯩꯁꯦ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯌꯥꯗꯕ ꯁꯣꯝꯗꯗꯤ ꯆꯤꯟꯁꯤꯗꯗꯤ ꯆꯥꯅꯤꯡꯉꯦ ꯆꯥꯔꯅꯤꯕꯗꯅ ꯑꯗꯨ ꯀꯣꯟꯅ ꯑꯗꯨꯝ ꯍꯦꯛꯇ ꯔꯤꯌꯦꯛꯁꯟꯁꯦ ꯍꯦꯛꯇ ꯈꯨꯗꯛꯇ ꯄꯥꯟꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯕꯒ ꯅꯠꯇꯕ ꯌꯥꯝ ꯆꯥꯕ ꯅꯠꯇꯕ ꯆꯥꯛꯈꯨꯝ ꯆꯥꯛꯈꯨꯝ ꯑꯃꯅꯤ ꯈꯤꯇꯪ ꯍꯧꯕꯒ ꯑꯩ ꯆꯥꯗꯧꯁꯤ ꯀꯤꯔꯕꯀꯣ ꯀꯔꯤ ꯆꯥꯗꯣꯏꯅꯣꯅ ꯑꯩꯁꯦ ꯀꯞꯄꯦꯕ ꯀꯤꯔꯦ ꯑꯗꯨ ꯀꯤꯕꯗꯒꯤ ꯑꯩꯁꯦ ꯆꯝꯐꯨ ꯆꯥꯕꯁꯦ ꯌꯥꯝ ꯍꯩꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯆꯝꯐꯨ ꯆꯥꯕ ꯍꯩꯈ꯭ꯔꯦ ꯆꯝꯅ ꯆꯥꯕ ꯍꯩꯈ꯭ꯔꯦ ꯊꯨꯝ ꯊꯣꯛꯂ ꯆꯥꯕ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯕ ꯆꯍꯤ ꯑꯃ ꯑꯅꯤꯁꯦ ꯑꯗꯨ ꯁꯤꯗꯗꯤ ꯇꯣꯔꯕꯣꯠꯁꯤꯁꯨ ꯍꯦꯛꯇ ꯐꯪꯗꯦꯕ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯕꯖꯤ ꯌꯣꯟꯕ ꯑꯪꯀꯜ ꯑꯃ ꯂꯩꯌꯦ ꯃꯉꯣꯟꯗ ꯁꯤꯡꯅꯔꯦ ꯃꯉꯣꯟꯗ ꯁꯤꯡꯅꯔ ꯊꯝꯃꯒ ꯑꯗꯨꯝ ꯇꯣꯔꯕꯣꯠꯁꯤꯃ ꯃꯉꯣꯟꯗ ꯂꯧꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯇꯣꯔꯕꯣꯠꯁꯦ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯔꯦ ꯄꯤꯛꯑꯦꯕꯀꯣ ꯏꯆꯥꯅꯨꯄꯤ ꯌꯥꯎꯗ꯭ꯔꯤꯉꯩꯗꯒꯤ ꯏꯆꯥꯅꯨꯄꯤ ꯌꯥꯎꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯕꯁꯤ ꯌꯥꯗꯅ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯆꯥꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯆꯥꯔꯨꯔꯒꯅ ꯆꯥꯛꯈꯣꯝ ꯑꯃꯅꯤꯈꯛ ꯆꯥꯔꯒ ꯊꯛꯇ ꯄꯥꯟꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯐꯝꯗꯗꯤ ꯊꯥꯖꯕꯤꯗ꯭ꯔꯦꯕꯀꯣ ꯀꯅꯥꯒꯨꯝꯕ ꯃꯐꯝꯗꯗꯤ ꯊꯥꯖꯕꯤꯔꯦ ꯊꯥꯖꯕ ꯃꯤꯅ ꯊꯥꯖꯔꯦ ꯊꯥꯖꯗꯕ ꯃꯤꯅ ꯊꯥꯖꯕꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯇꯥꯃꯣ ꯆꯥꯅꯕꯨꯗꯤ ꯈꯪꯕꯤꯌꯦꯕꯀꯣ ꯑꯩ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯆꯥꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯗꯧꯕꯩꯅꯣ ꯗꯣꯛꯇꯔꯁꯨ ꯌꯦꯡꯉꯦꯗꯅꯀꯣ ꯐꯕ ꯌꯥꯔꯦꯗꯅꯀꯣ ꯒ꯭ꯌꯥꯁꯇ꯭ꯔꯤꯛꯅꯦ ꯍꯥꯏꯔꯗꯤ ꯐꯕ ꯁꯨꯡꯉꯝ ꯉꯝꯗꯕ ꯍꯤꯗꯥꯛꯁꯦ ꯗꯣꯛꯇꯔ ꯍꯤꯗꯥꯛꯁꯤꯐꯥꯎ ꯆꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯃ ꯊꯣꯛꯄ ꯑꯗꯨꯅ ꯆꯥꯗꯅ ꯂꯣꯏ ꯂꯦꯜꯂꯦ ꯑꯗꯣ ꯍꯩꯅꯈ꯭ꯔꯦ ꯆꯥꯗꯕꯒꯤ ꯆꯝꯅ ꯆꯥꯕꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯍꯩꯅꯔꯦꯕ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯍꯣꯏꯅ ꯗꯣꯛꯇꯔꯁꯨ ꯌꯥꯝ ꯌꯦꯡꯉꯕꯅꯤꯅ ꯀꯨꯊꯤꯁꯨ ꯑꯝꯇꯪ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯅ ꯌꯦꯡꯊꯣꯛꯑꯦ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯒ ꯌꯦꯡꯊꯣꯛꯄꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯐꯔꯛꯑꯦ ꯆꯥꯕꯁꯨ ꯑꯗꯨꯝ ꯌꯥꯔꯛꯑꯦ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯃꯅꯨꯡꯗ ꯌꯨꯝꯗ ꯂꯩꯔꯝꯃꯦ ꯆꯍꯤ ꯑꯃ ꯀꯣꯚꯤꯗ ꯐꯥꯔꯁ ꯋꯦꯕꯅ ꯁꯤꯗ ꯂꯩꯕ ꯗꯦꯜꯂꯤꯗ ꯑꯗꯒꯤ ꯁꯦꯀꯦꯟ ꯋꯦꯕ ꯂꯥꯛꯄ ꯀꯥꯟꯗꯨꯗ ꯑꯃꯨꯛ ꯊꯣꯛꯄ ꯑꯗꯨꯀꯥꯟꯗ ꯊꯣꯛꯄ ꯃꯤ ꯂꯣꯏ ꯊꯣꯛꯅꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗ ꯁꯨꯝ ꯌꯨꯝꯗ ꯂꯩꯔꯨꯔꯁꯦꯅ ꯌꯨꯝꯗ ꯃꯇꯝ ꯑꯃꯨꯛ ꯂꯩꯔꯒ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯝꯃꯒ ꯊꯕꯛ ꯇꯧꯔ ꯂꯩꯔꯝꯃꯦ ꯃꯇꯝꯗꯨꯗ ꯇꯥꯃꯣ ꯆꯥꯅꯁꯨ ꯈꯪꯕꯤꯕꯒꯤ ꯑꯃꯨꯛ ꯋꯥꯕꯗꯣ ꯈꯔ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯅꯥꯔꯦ ꯌꯥꯝ ꯅꯥꯔꯦ ꯍꯩꯅꯧ ꯃꯇꯝꯒ ꯌꯧꯕꯁꯦ ꯍꯩꯅꯧ ꯃꯁꯨꯡꯃꯛꯇꯪ ꯃꯌꯥꯝ ꯆꯥꯅꯩ ꯀꯥꯏ ꯃꯁꯨꯡꯃꯛ ꯇꯝꯃꯨꯕꯁꯤꯁꯨꯅꯦ ꯑꯗꯨꯝ ꯍꯦꯛꯇ ꯈꯣꯡ ꯍꯥꯝꯗꯕ ꯃꯌꯥꯝ ꯆꯥꯔꯤꯉꯩꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯕꯗꯣ ꯑꯩ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯗꯒꯤ ORSꯀ ꯒ꯭ꯂꯨꯀꯣꯖꯀ ꯁꯨꯡꯋꯥ ꯋꯥꯠꯄꯣꯟꯇꯦ ꯆꯥꯕꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯤ ꯑꯗꯨꯝ ꯊꯛꯄ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯆꯝꯐꯨꯠ ORS ꯇꯧꯔꯒ ꯒ꯭ꯂꯨꯀꯣꯖꯁꯦ ꯋꯥꯔꯛꯈꯤꯕ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯡꯕꯒꯨꯝꯅ ꯈꯟꯕꯗꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ